ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯦꯟꯇꯂꯔꯁ 2021ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯨꯚꯤꯅꯤ꯫ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯈꯔ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯈꯔ ꯇꯞꯅ ꯉꯥꯡꯖꯔꯒꯦ ꯉꯁꯤꯗꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯩ ꯐꯤꯜꯝꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯃꯨꯚꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯉꯥꯡ ꯑꯃ ꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯦꯗꯦꯟ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯄꯨꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯐ꯭ꯔꯦꯡꯛ ꯀꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯝꯃꯤ, ꯃꯗꯨꯗ ꯃꯥꯅ ꯃꯄꯥꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯃꯄꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯋꯥ ꯁꯥꯔꯝꯗꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, "ꯌꯨꯝꯗ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ, ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯁꯤ ꯄꯔꯞ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯦꯗꯦꯟꯒꯤ ꯃꯌꯥꯝꯕꯒꯤ ꯃꯃꯤꯡꯅ ꯂꯨꯀꯁ ꯀꯧꯏ꯫ ꯃꯄꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯝꯕ ꯁꯨꯔꯨꯡ ꯑꯃꯗꯅꯤ, ꯃꯗꯨꯗ ꯃꯥꯅ ꯃꯩꯕꯨꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯃꯥꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯉꯣꯟꯗ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯦꯟꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯥꯏꯅꯤꯡ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ꯫ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯇꯤꯆꯔ ꯑꯃ ꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯖꯨꯂꯤꯌꯥ ꯀꯧꯏ꯫ ꯃꯍꯥꯛꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯑꯁꯤꯗ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯂꯨꯀꯁꯇ ꯋꯥꯔꯤ ꯑꯃ ꯂꯤꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯨꯀꯁꯅ ꯌꯥꯔꯝꯗꯦ꯫ ꯂꯨꯀꯁ ꯑꯁꯤ ꯑꯦꯗꯦꯟꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯒ ꯃꯌꯥꯝ ꯑꯗꯨ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯈꯔꯅ ꯃꯥꯕꯨ ꯗꯤꯁꯇꯔꯕ ꯇꯧꯕꯤꯗꯨꯅ ꯃꯥꯕꯨ ꯐꯥꯒꯤ ꯇꯥꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯀꯁꯅ ꯃꯥꯏꯅꯤꯡ ꯇꯧꯐꯝ ꯑꯗꯨ ꯑꯗꯣꯝꯂꯣꯝꯗ, ꯃꯄꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯄꯤꯛꯄ ꯁꯥ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯅꯨꯡ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯁꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯥꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯥ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯈꯣꯟ ꯑꯃ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯨꯂꯤꯌꯥ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯣꯜ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯑꯗꯨꯒ ꯖꯨꯂꯤꯌꯥꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯅꯠꯇꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯂꯨꯀꯁꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯣꯟ ꯑꯃ ꯀꯟꯅ ꯊꯣꯡꯗꯨ ꯊꯨꯒꯥꯏꯒꯗꯧꯕꯒꯤ ꯅꯣꯝꯂꯛꯏ, ꯃꯗꯨꯗ ꯃꯥ ꯌꯥꯝꯅ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯨꯂꯤꯌꯥꯅ ꯁ꯭ꯀꯨꯜꯗ ꯂꯨꯀꯁꯄꯨ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯀꯁꯅ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯤꯔꯛꯑꯦ꯫ ꯁ꯭ꯇꯣꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯖꯪꯒꯜ ꯑꯃꯗ ꯕꯤꯌꯔ 3ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯌꯔ 2 ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯦꯟꯒꯠꯂꯝꯃꯤ, ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯈꯠꯂꯛꯂꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯇꯥꯏꯞꯇ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯔꯝꯕ ꯋꯥꯔꯤꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯦ ꯍꯧꯖꯤꯛ, ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ ꯃꯥꯕꯨ ꯑꯗꯨꯝ ꯎꯁꯤꯠꯇꯕꯤꯗ ꯂꯛꯅꯔꯝꯕꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤꯌꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯨꯀꯁꯀꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗꯨꯗ ꯐꯣꯟꯗꯨ ꯈꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯄꯥꯏꯈꯠꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯄꯥꯟꯗ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯒ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯑꯦ, ꯑꯗꯨꯒ ꯂꯨꯀꯁꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯆꯥꯅꯤꯡꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯥꯔꯂꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯨꯂꯤꯌꯥꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯖꯨꯂꯤꯌꯥꯅ ꯃꯍꯥꯛꯄꯨ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅ ꯖꯨꯂꯤꯌꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯁꯥꯔꯝꯃꯤ꯫ ꯖꯨꯂꯤꯌꯥꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯀꯁꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯇꯨꯡ ꯅꯪ ꯐꯣꯂꯣ ꯇꯧꯔꯛꯀꯅꯨ, ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯥꯏꯅꯤꯡ ꯇꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯁꯤꯕ ꯁꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯥ ꯑꯗꯨꯕꯨ ꯄꯣꯂꯤꯊꯤꯟꯗꯨꯗ ꯍꯥꯞꯇꯨꯅ ꯍꯥꯞꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯖꯨꯂꯤꯌꯥꯁꯤ ꯂꯥꯛꯂꯝꯃꯤ, ꯂꯨꯀꯁꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯀꯤꯕ ꯃꯈꯣꯟ ꯑꯃ ꯇꯥꯕꯗꯒꯤ ꯃꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯂꯨꯀꯁꯀꯤ ꯌꯦꯛꯈꯤꯕ ꯁꯤꯟ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯑꯇꯦꯛꯄ, ꯍꯥꯏꯗꯤ ꯁꯦꯒꯥꯏꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯑꯃꯃꯝ ꯁꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯛꯄꯗꯨꯗ ꯃꯥ ꯌꯥꯝ ꯊꯤꯅ ꯈꯪꯂꯝꯃꯤ꯫
ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯂꯨꯀꯁꯅ ꯉꯁꯥꯏ ꯑꯁꯤꯕ ꯁꯥ ꯑꯃ ꯃꯥꯒꯤ ꯕꯦꯛꯇ ꯍꯥꯞꯈꯤꯕꯗꯣ ꯃꯥꯅ ꯁꯥꯗꯨ ꯄꯨꯔꯛꯇꯨꯅ ꯊꯥꯡꯅ ꯃꯗꯨꯕꯨ ꯃꯀꯛ ꯀꯛꯇꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯐꯖꯅ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯣꯡ ꯂꯣꯜꯂꯒ ꯊꯝꯕ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯐ꯭ꯔꯦꯡ ꯂꯥꯛꯇꯨꯅ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ ꯃꯥ ꯍꯧꯖꯤꯛꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯦꯗꯦꯟ ꯂꯥꯛꯇꯨꯅ ꯑꯔꯦꯝꯕ ꯈꯔꯗꯨ ꯆꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯡꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗ ꯂꯨꯀꯁ ꯀꯤꯗꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯁꯤ ꯌꯦꯡꯂꯨꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯂꯨꯀꯁꯅ ꯁ꯭ꯀꯨꯜꯗ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯤꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯇꯣꯔꯤꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯨꯀꯁ ꯑꯁꯤꯅ ꯉꯁꯥꯏ ꯃꯄꯥꯟꯗꯒꯤ ꯁꯥ ꯑꯁꯤꯕ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯉꯁꯥꯏ ꯃꯄꯥ ꯃꯆꯥꯗ ꯄꯤꯖꯈ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯃꯄꯥꯒ ꯑꯁꯤ ꯉꯁꯥꯏ ꯃꯥꯅ ꯃꯥꯏꯅꯤꯡ ꯇꯧꯐꯝ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯁꯥ ꯑꯃꯈꯛꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯁꯥ ꯑꯁꯤꯕꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯤꯖꯔꯝꯂꯤꯕꯅꯤ ꯖꯨꯂꯤꯌꯥꯅ ꯃꯌꯨꯝꯗ ꯃꯥꯒꯤ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯈꯪꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗ ꯄꯣꯜ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯜꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯖꯨꯂꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯚꯤꯖꯟ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯝꯗꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯅ ꯐ꯭ꯔꯦꯡꯀꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯦꯡ ꯑꯁꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯩ ꯑꯩꯅꯁꯨ ꯐꯥꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯋꯥꯏꯐ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯟꯅꯗꯨꯅ ꯌꯣꯛꯂꯤꯕꯅꯤ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯀꯁ ꯑꯁꯤ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯂꯨꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯅꯥꯃꯠꯇ ꯊꯦꯡꯅꯗꯦ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯣꯜꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯗꯅꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯗ ꯂꯨꯀꯁꯅ ꯑꯃꯨꯛ ꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯌꯦꯛꯂꯝꯃꯤ ꯃꯗꯨꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯥꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯨꯀꯁꯅ ꯇꯥꯁꯟꯅꯗꯕꯤꯗ ꯃꯗꯨꯕꯨ ꯏꯒꯅꯣꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯍꯥꯛꯅ ꯁꯥ ꯑꯃ ꯐꯥꯅꯅꯕ ꯂꯥꯡ ꯊꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯁꯤꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯅ ꯃꯩ ꯆꯥꯛꯑꯒ ꯂꯣꯏꯅ ꯆꯥꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯖꯨꯂꯤꯌꯥꯅ ꯂꯨꯀꯁꯀꯤ ꯀ꯭ꯂꯥꯁꯇ ꯃꯥꯒꯤ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯕꯨꯛ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯐꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯌꯥ ꯑꯃ ꯗ꯭ꯔꯣꯌꯤꯡ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯃꯥꯅ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅ ꯐꯔꯦ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯠꯂꯒ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤꯌꯥ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗ ꯂꯝꯕꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯎꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯁꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯥꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯃꯈꯛꯅ ꯖꯪꯒꯜꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯎꯔꯝꯃꯤ ꯕꯣꯗꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯗ ꯂꯩꯕ ꯁꯥꯁꯤꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯄꯥꯔꯠ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯒ ꯈꯔ ꯈꯛ ꯂꯩꯍꯧꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄ ꯃꯤꯍꯥꯠꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯀꯟ ꯑꯃꯗꯅ ꯂꯨꯀꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯗꯦꯟꯗ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯝꯃꯤ ꯃꯗꯨꯗ ꯑꯦꯗꯦꯟꯅ ꯂꯧꯗꯨꯅ ꯑꯗꯨꯕꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯣꯛ ꯈꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯌꯥꯗꯒꯤ ꯂꯣꯏꯅ ꯏ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯣꯇꯁ ꯄꯥꯈꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯉꯁꯥꯏ ꯑꯁꯤꯕ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯁꯤ ꯁꯥꯅ ꯆꯥꯕ ꯅꯠꯇꯦ ꯃꯁꯤꯗ ꯃꯌꯥꯒꯤ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤ ꯁꯥꯒꯤ ꯅꯠꯇꯦ ꯃꯤꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯄꯣꯜꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯝꯃꯤ ꯃꯤ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯇꯧꯕꯅꯣ ꯍꯥꯏꯗꯅ ꯅꯥꯀꯟ ꯑꯃꯗꯅ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯐ꯭ꯔꯦꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯃꯗꯨꯗ ꯃꯥꯅ ꯀꯧꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯁꯨꯝ ꯆꯪꯉꯛꯄꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯂꯝꯃꯤ ꯈꯔ ꯆꯪꯉꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯦꯗꯦꯟꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯊꯣꯡ ꯑꯗꯨꯗ ꯂꯣꯛ ꯇꯧꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ ꯃꯗꯨ ꯃꯥꯅ ꯆꯪꯉꯛꯂꯕ ꯃꯇꯨꯡꯗ ꯑꯦꯗꯦꯟ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥ ꯌꯥꯝꯅ ꯉꯛꯇꯨꯅ ꯑꯦꯗꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯦꯗꯦꯟꯒꯤ ꯃꯄꯥꯅ ꯐ꯭ꯔꯦꯡꯅ ꯃꯉꯣꯟꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯣꯡꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯥꯅ ꯆꯥꯕꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅ ꯃꯥꯕꯨ ꯆꯥꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯃꯊꯕꯥꯛꯇ ꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤꯗ ꯃꯉꯥꯟ ꯑꯃ ꯐꯪꯂꯛꯑꯦ
ꯑꯃꯗꯅ ꯄꯣꯜꯅ ꯃꯥꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯉꯁꯥꯏ ꯃꯥꯏꯅꯤꯡ ꯇꯧꯕ ꯃꯐꯝꯗꯨꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯥꯒꯤ ꯃꯥꯟꯕ ꯃꯆꯤ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯜꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯌꯦꯡꯕꯗꯗꯤ ꯁꯥꯒꯤ ꯃꯆꯤ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯂꯨꯀꯁ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯂꯝꯕꯤꯗ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤꯗꯨ ꯊꯠꯇꯨꯅ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯀꯁꯅ ꯃꯗꯨꯕꯨ ꯏꯒꯅꯣꯔ ꯇꯧꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯕꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯆꯤ ꯃꯔꯥꯡ ꯌꯥꯝꯅ ꯄꯥꯟꯕ ꯁꯥꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃꯅ ꯎ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯀꯁꯅ ꯃꯌꯨꯝꯂꯣꯝꯗ ꯃꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯌꯨꯝꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯂꯨꯀꯁꯅ ꯄꯨꯔꯥ ꯄꯨꯂꯤꯁ ꯂꯥꯛꯇꯅ ꯍꯪ ꯈꯣꯠ ꯇꯧꯔꯒꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯥꯅ ꯀꯕꯔꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯄꯣꯜꯅ ꯖꯨꯂꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯁꯨ ꯃꯤꯁꯤꯡ ꯑꯣꯏꯈ꯭ꯔꯦ, ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯀꯝꯄ꯭ꯂꯦꯟ ꯏꯕ ꯂꯥꯛꯏ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯀꯁꯀꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯋꯥꯔꯤ ꯂꯤꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐ꯭ꯔꯦꯡꯕꯨ ꯎꯅꯕ ꯂꯨꯀꯁꯀꯤ ꯃꯌꯨꯝꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯂꯨꯀꯁꯅ ꯉꯁꯥꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯖꯒꯥ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯝꯊꯣꯛꯇꯨꯅ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯄꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯨꯂꯤꯁ ꯑꯃꯒ ꯂꯣꯏꯅꯅ ꯂꯨꯀꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯧꯗꯨꯅ ꯃꯈꯣꯟ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯀꯁꯅ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯜ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄ꯭ꯔꯤꯟꯁꯤꯄꯜꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯖꯨꯂꯤꯌꯥꯅꯗꯤ ꯃꯥꯅ ꯊꯤꯕ ꯉꯝꯃꯣꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯨꯀꯁꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯕꯗꯒꯤ ꯖꯨꯂꯤꯌꯥꯅ ꯂꯨꯀꯁꯀꯤ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯥꯛꯇꯨꯅꯃꯗꯨꯗ ꯃꯥꯅ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯄꯣꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯣꯜꯕꯨꯁꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯨꯀꯁꯀꯤ ꯃꯌꯨꯝꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯃꯗꯨꯗ ꯗꯦꯗ ꯕꯣꯗꯤ 2 ꯂꯩꯔꯝꯃꯤ꯫ ꯑꯅꯤꯁꯦ ꯑꯃꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯒꯤꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯁꯤꯅ ꯃꯥꯒꯤ ꯂꯨꯀꯁꯀꯤ ꯃꯄꯥ ꯐ꯭ꯔꯦꯡꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯀꯁꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯤꯌꯥꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯇꯔꯕ ꯌꯥꯝꯅ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯁꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯂꯨꯀꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯜꯅ ꯖꯨꯂꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯂꯨꯀꯁꯁꯤ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯅ꯫ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯥꯁꯦ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯂꯨꯀꯁꯄꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯗꯨꯅ ꯃꯥꯒꯤ ꯀꯦꯌꯔ ꯇꯧꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯨꯀꯁ ꯑꯁꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯐ꯭ꯔꯦꯡ ꯑꯁꯤ ꯉꯁꯥꯏ ꯁꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯒꯤ ꯃꯥꯁꯤ ꯂꯥꯞꯅ ꯂꯩꯅꯕ, ꯇꯣꯉꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯥꯅ ꯂꯨꯀꯁꯇ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯜꯂꯨ, ꯑꯩꯅ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕꯃꯁꯤ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ꯫ ꯂꯨꯀꯁ ꯑꯃꯗꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯨꯀꯁꯅꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯨꯀꯁꯅ ꯃꯄꯥꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯑꯦꯗꯦꯟꯁꯨ ꯃꯁꯥ ꯅꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯂꯨꯀꯁꯇꯒꯤ ꯑꯦꯗꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯀꯁꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯣꯜ ꯑꯃꯗꯤ ꯖꯨꯂꯤꯌꯥꯅ ꯉꯁꯥꯏ ꯖꯪꯒꯜꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯂꯨꯀꯁꯅ ꯌꯦꯛꯄ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯇꯥꯛꯂꯝꯃꯤ꯫ ꯌꯦꯛꯂꯤꯕ ꯁꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯦꯟꯗꯤꯒꯣ ꯀꯧꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯁꯥ ꯃꯈꯜ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯑꯦꯇꯦꯛ ꯇꯧꯔꯒꯗꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯗꯨꯅ ꯂꯥꯁꯇ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯃꯤꯑꯣꯏꯕꯕꯨ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯄꯣꯜꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯂꯥꯏꯔꯤꯛꯇ ꯏꯕ ꯋꯥꯔꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯒꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯊꯔꯛꯄ ꯃꯇꯝꯗ
ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯃꯥ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯥꯔꯠ ꯑꯗꯨ ꯃꯄꯥꯟꯗ ꯂꯧꯊꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃ ꯃꯉꯣꯟꯗ ꯂꯥꯏꯠ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯣꯜꯅ ꯀꯩꯁꯨ ꯃꯨꯟꯅ ꯇꯥꯁꯜꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯜꯅ ꯃꯥ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯗꯨꯅ ꯖꯪꯒꯜꯗ ꯃꯤ ꯑꯁꯤꯕ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯣꯀꯦꯁꯟ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯃꯥꯅ ꯎꯕꯗꯗꯤ ꯃꯗꯨ ꯀ꯭ꯂꯤꯟꯒꯤ ꯕꯣꯗꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯂꯨꯀꯁꯀꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯗꯨꯒꯤ ꯄꯣꯜꯅ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯃꯤ ꯑꯃꯈꯛꯅ ꯆꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯏ ꯁꯦꯡꯅꯗꯤ ꯃꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐ꯭ꯔꯦꯡꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯜ ꯑꯃꯗꯤ ꯖꯨꯂꯤꯌꯥꯅ ꯂꯨꯀꯁꯄꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯒ ꯖꯨꯂꯤꯌꯥ ꯑꯃꯗꯤ ꯂꯨꯀꯁ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯂꯨꯀꯁꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯦ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯄꯁꯦ ꯑꯩꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯨꯗ ꯉꯁꯥꯏ ꯁꯥꯗꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯗꯦꯟꯅ ꯃꯗꯨꯕꯨ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯣꯜꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯏꯟꯐꯣꯔꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯜꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯗꯦꯟꯅ ꯀꯦꯕꯤꯟ ꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯕꯣꯛꯁ ꯃꯅꯨꯡꯗ ꯑꯦꯗꯦꯟꯕꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐ꯭ꯔꯦꯡꯅ ꯑꯣꯜꯂꯛꯈꯤꯕ ꯁꯥ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯜꯁꯨ ꯌꯧꯔꯛꯇꯨꯅ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯨꯀꯁꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨ ꯎꯅꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯄꯣꯜꯅ ꯀꯦꯕꯤꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯗꯦꯟꯗ ꯑꯃꯨꯛ ꯕꯣꯛꯁ ꯃꯅꯨꯡꯗ ꯎꯔꯝꯃꯤ ꯉꯁꯥꯏ ꯗꯦꯟꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯝꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯉꯣꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯥꯕꯨ ꯂꯥꯞꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯄꯣꯜ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯗꯦꯟ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯄꯣꯜꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛ ꯁꯥꯁꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯃꯇꯝ ꯑꯗꯨꯃꯛꯇꯨꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯗꯨꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯤꯗꯨꯅ ꯊꯤꯟꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯄꯣꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯣꯠꯀꯤ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯃꯥꯅ ꯁꯥ ꯃꯆꯤ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯗ ꯖꯨꯂꯤꯌꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥ ꯀꯦꯕꯤꯟ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯣꯜꯕꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯄꯣꯜ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯔꯝꯗ꯭ꯔꯤ ꯃꯥꯅ ꯃꯗꯨꯕꯨ ꯕꯦꯟꯗꯦꯖ ꯇꯧꯕꯤꯗꯨꯅ ꯃꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯏꯅꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯑꯦꯗꯦꯟ ꯑꯃꯗꯤ ꯂꯨꯀꯁ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥ ꯑꯣꯟꯈ꯭ꯔꯕ ꯐ꯭ꯔꯦꯡꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯐ꯭ꯔꯦꯡꯒꯤ ꯃꯃꯥꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯨꯅ ꯄꯨꯔꯥ ꯁꯥ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯖꯨꯂꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯤ ꯑꯗꯨꯕꯨ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯩꯗꯣ ꯄꯥꯜꯂꯝꯗꯦ ꯃꯗꯨꯗ ꯁꯥ ꯑꯗꯨꯅ ꯑꯃꯨꯛ ꯖꯨꯂꯤꯌꯥꯗꯨꯗ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯇꯟꯖꯥꯗꯨꯗ ꯃꯥꯅ ꯄ꯭ꯂꯦꯌꯔ ꯑꯃ ꯐꯪꯂꯝꯃꯤ ꯃꯗꯨꯕꯨ ꯃꯥꯅ ꯊꯥꯒꯠꯇꯨꯅ ꯃꯉꯥꯜ ꯃꯩ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯀ꯭ꯂꯦꯆꯔ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯥꯅ ꯌꯣꯠ ꯑꯁꯥꯡꯕ ꯑꯗꯨꯅ ꯁꯥ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯨꯀꯁꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯉꯁꯥꯏ ꯖꯨꯂꯤꯌꯥꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯥꯏ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯃꯄꯥꯟꯗ ꯂꯧꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯁꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯗꯦꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯏꯟꯐꯦꯛꯁꯟꯗꯨꯅ ꯃꯥꯒꯤ ꯍꯥꯔꯠ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯥꯏꯅꯤꯡ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤꯌꯥꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯦꯗꯦꯟꯁꯨ ꯍꯥꯠꯅꯅꯕ ꯆꯪꯉꯤ ꯃꯗꯨꯗ ꯂꯨꯀꯁꯅ ꯈꯥꯝꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯨ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯥꯕ ꯐꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯨꯂꯤꯌꯥꯅ ꯃꯁꯤ ꯑꯅꯥꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯨꯀꯁꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯗ ꯂꯨꯀꯁꯁꯨ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤꯌꯥꯅ ꯑꯦꯗꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯑꯦꯗꯦꯟꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯜꯝꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯖꯨꯂꯤꯌꯥ ꯑꯃꯗꯤ ꯄꯣꯜ ꯑꯁꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯨꯂꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯨꯀꯁꯁꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯀꯦꯌꯔ ꯇꯧꯗꯨꯅ ꯃꯥ ꯑꯩꯒꯤ ꯃꯅꯥꯛꯇ ꯊꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯜꯗꯨ ꯈꯪꯍꯧꯗꯅ ꯂꯣꯛ ꯈꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯊꯪꯒꯤ ꯐꯤꯜꯝꯗ ꯑꯃꯨꯛ ꯄꯣꯜ ꯑꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯥꯗꯣ ꯑꯃꯨꯛ ꯑꯣꯟꯒꯗꯣꯔꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯅꯝꯕꯤꯔꯝꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ